Mayang Imphal Konchak ta ungkhatnaba thokpadagi police yaungna misam tararom asoka pandangkhre Mayang Imphal Konchak amadi Mayang Imphal Bazar da curfew thamkhre Pau Sandong Pizari Mayang Imphal Thana Konchak Makha Lekai da ngasi oyupung tararom taba matamda ungkhatnaba thokpadagi yum yaungna dukan mapan rom mai chakre Police Commando yaungna misam tararom nongmaina panba yaungna asoka panangbadagi hospital laikan nakre thokdok thokphamda police ki ahenba force thomjinduna miyam adugi irang laksinaba thabak paikhatkre irang adu makha sangtharakpa yabagi phibam leibadagi district magistrate na Mayang Imphal Konchak amadi Mayang Imphal Bazar da curfew thamkhre Thokdok thokphamdagi phangba paugi matungina Konchak makha lekaida leiba Rajen kauba miyoi amagi yum ngasi khanghaudana taklakhibadagi yum madu miyoi kharana tharamba oigani haiba wafam lakpadagi ungkhatnaba si thorakpadagi irang chauthoraktuna yum amadi dukan mai thabagi thabak chatharakibani hairi mai kanba lakba fire service ki miyoi sing miyamna thingduna sanghankidi hairi miyamgi irang marakta thokdok aduda khanghaudana miyoi kharana nongmai kapthorakpada mafam aduda leiba police commando yaungna punna miyoi tararom nongmaina panba amadi miyamgi irang marakta asoka pannangki Thokdok thokphamda Imphal West, Imphal East, Thoubal amadi Bisnupur gi masing yamlaba police laktuna miyamgi irang adu control tawnaba thabak paikhatpa hawkre amaromda ngasigi thokdok aduda nongmaina panbadagi soklaba miyoi ahum hauzik Imphal gi Siza Hospital da nongmaina panba miyoi ahum laikanari makhoi sing adudi Khumuksam Asajit Mayang Imphal Konchak Thongam Birjit Mayang Imphal Thongkhong amadi Imphal West ki commando Samorong Makha Lekai dagi Haisnam Ranjitni Haukiba tang tariki nungthil pung mari rom taba matamda Mayang Imphal sangai sabida thokiba thodokpu kanglupki oiba wafamda puthoklaga gari huran basing kankhatnaba hotnaba thawong yaningde haina Thokdok adugi matangda semkiba JAC gi secretary Brajakumar na ngasi Manipur Press Club ta pangthokpa pawmisanga unabada phongdokre numit aduda miyoi ahumna Honda Activa ama mangak ki so phakairaga puba hauram le haibasi achumbani makoi ahumbu furup khenai haibagi fuki banate misi aduga mari lenena semkiba JAC na di makoi ahum laikol yengba chatpada hatpani haibu wafam adu aranba yumpham yaudabani asengba thokdok thokliba maphamga laikol changpham lambiga yamna khenai Achumaran Thigatana Ihok Sagat Padagi Tokhaningdaba Thokdok Thoraklabadi Lilongi JAC na Daita Pugadabani Haiki. Ima semi se kari karam ground semi no khandre satra light bani hai light to mudi guram ka semu re guram so bignu ado satchu mamda bagi namada hatu ere piden hai su dunam do poni sile yang lewa ki rang hongba pathon to ne loguni hoji sina Mamang sehigi October gi tang kunma thoida All Assembly Road ta duty toba police commando na Muhammad Atawar Rahman kauba miyoi amadagi lupa lak taruk lauraga numidang wairam Mantri Pukrida phuraga thamlamba thawong aduda chenaba police personnel sing sairak piu haina chatkiba ahing nongyai dagi ngasi numidang wairam pung taruk phawba chathariba pung 19 gi Thoubal district ban asida hauzik phawbagi pamdaba thodok thokpagi paw leitri Lilongi mafam kharada ban saugatpani singnaba singna achat awok sing thingbagi thabak chathaki amaromda ban nasina Thoubal Bazar da di karisu akaiba pikide mahousagum Thoubal Bazar da dukan sing thong hangnaki amadi lambi da hanagumna mi chatnaki ban nasi tongan tongan ba lup kaya nasu saugatkani haiba wafam phongdokpa leikrabani Borayangbi Gram Panchayat ki Gram Rozgar Sahayak oina leiriba MD Firoz Khan bu khudakki oina Bisnupur district ki DPC na haukiba April mari da order ama thoktuna kha thinungai Gram Panchayat ta transfer thaba siga mari lenana haukiba April tarukta Borayangbi Thoubal lekai ward number mari gi ward member oiriba MD Abdul Salam gi yumda Borayangbi Thoubal lekai sporting club ki members sing amadi lekai asida leiriba ahallaman sing phaminaduna thawong adubu akan mamawongda yaningdaba phongdokhibaga loinana mahaki transfer order athuba matamda kaktrabadi akan ba khongjang jangsilagani hairi paugi markhana tem break amatang luxury
Unique Education, admission open. 3 months SA1 foundation course for CBSE class 9 and 10. 5 months foundation course for CBSE class 11 and 12 science. Vacation course for Navodaya, Sainik and outsiders CBSE school students. 3 months advanced course for CBSE class 11 science. Girls hostel at the same block. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu. Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Mount Days Coaching Center, Chimerong for class 7 to 10 Bosem. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure ₹8,000. Please contact 9612363858. Delta Tutorials for CBSE, Kwakatel Airport Road, opposite Old Pump. Admission open. Foundation course class 9, 10 and 12 science starting from 1st April. Vacation course for Navodaya and others for class 11 science from 4th April to 16. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road, opposite Old Pump. Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic, MZ Avenue, Imphal. Classic Hospitality Training Institute na offer tawzari 3 special job-oriented courses, 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operation, 2 diploma in food preparation and culinary arts. Free counseling session from Monday to Saturday 10 am to 5 pm. Hena kupamarol gidama contact W Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal West. Adung karigumba awabasing asi mayungnaba thoklaba maroi marang yamna chunjak chaba mapal da toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sijinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laing babudi narjingai da saksal hobana hena fai. Break matung da taram na moksari Methadone maintenance treatment gi matang da sensitization workshop ama ngasi Classic Hotel da pangthokre workshop hokdopagi thorom aduda NACO gi program officer Sophia Max gi project director Pradeep Kumar IGPS ibosa yauna miyo kana sarugya ki NACO gi program officer Sophia na injective drug user amadi HIV ga sagona dana leiriba miyo sing program asigi makhada RIMS da trial oina chathabani masida treatment tawba lakwa singi fall adu yenglaga atopa center hangna na ba thabak paikhatli haiki Sigi opiate substitution therapy sigi marakta buprenorphine haiba hidak siga methadone haiba hidak siga na implement tawjagba program ni madaida buprenorphine sidi India su amasung Manipur da di phana koina tawre mani hoigi NACO amasung Manipur AIDS Control Society gi makhada adaida methadone sidi nahona na harm reduction da integrate tawbada ngairi aduna Manipur gi RIMS hospital se identify tawre sigi program se implement tawna mana bagi da makta adogi sigi program sigi matang da khangna minana ba madagi sigi program sida mayam dagi coordination support darkar oina na bagi darkar launa na bagi da bakta khoina nga sigi program se sinjaban Manipur Industrial Expo gi sarugamo ina ngarang numidang Palace Compound da laiba MSFDS da pangthokpa Jewel Queen Contest da mari lainaba singna sililang liba thawong bu yaning da ba phongdok tuna Manipur gi model taramathoi amadi designer nipan na ngarang numidang protest ta thakre Police na protest ta thariba singbo control tongna bo hotna ki protest ta thabada saruk yaki bi amana phongdorakpada Queen Contest asibu sililang liba singi maikai dagi Manipur gi model singda khudong saba kaya fanghangani haina miyoi amamam dagi lupa lising ahum mahum laukraba matungda model singbu aranba mityeng yenglakpadagi makhoi gi thawong bu yaning dabadagi protest asi chathabani haiki
मोइने प्रॉमिस तौगिबा पोतो तौरक्तबा अखोइगी कमिश्नर विवेक दिवाकरना मिलानदगी इटलीदगी जजेस लागा खोलगा खनगनी खोलगनी का हायरगा नहानदगी फैशन शो से तौवा मतमदा ज्यूरी अमता यावरमदबा अदगी मॉडल मैम से आइटम गर्ल की टाइप दा पार्टी एंटरटेनर ओइना खलकबा अदुदगी अखोइ मैम अखोइ मोइन तांथोरपा नते अखोइ टॉक्सरगे ना टॉक्सबनी अदो अखोइ पेंदबसे फों टॉक्सबनी मखाता ना अखोइना पामजर से ज्वेल क्वीन हाइस असि टोकनबा ना हाइजबने नहानदगी दु मोइ टोकतना अखोइना ngangi do kemta tabi dabida dum continue tawar leibadagi kasi akhoi nungaitaba masida protest tawzaban Film Forum Manipur gi athingba gi mayokta thabak tawrambagi damak artist ahum producer ama director ama punna miyoi manga athingba thamle haina forum na thadorak pacherol amana khangalakli pawgi marakha na tema break amuka hana Irudio Coaching Institute की क्लास 9 अमसुंग 10 की CBSE SA1 अमसुंग क्लास 12 साइंस CBSE की कोचिंग क्लासेस लागिबे अप्रैल की तांग 13 दगी होजगदोरे याउबियु इरुडियो की एक्साइटिंग एंड इनोवेटिव क्लासेस एडमिशन की दमक लेंसिन बिरउ इरुडियो कोचिंग इंस्टीट्यूट के संपा थोचोम लेकाय कांगबम लेरक मचिन बिहाइंड बेगो होटल Imphal East West amasung Bishnupur district ki oina Manipur government ki regular employees sing da service loan lobi kudong chaba pizari athuba matam da amadi araiba mong da lobi ba yagani enna akupa marol gi dama contact tobu Imphal Finance Cooperative Thrift and Credit Society Limited head office Loklaubung branch offices Pauna International Market and Bishnupur Bazaar Bishnupur Wanted some electronics mechanics for repairing Istv set-top boxes at different places: Bishnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary Istv Network. Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. Then service separate hostel available for both boys and girls. For details, please contact Combined Tutorials Office, Sagoldam Moirang Merak Machin, Bus Parking, Imphal. Amukha na taram na moksari Semgat sagat bagi thabak paikhat pada rajniti gi akuba mityang da thingjin bagi hainabi thadok si hainai MLA Dr. Ibo Halwina Fongdokre wafam asi ngasi oinam kendro gi manung sanba khoijuman khunda naungna saba primary health sub center sanga bagi thoramda mahakna fongdokhibani thoramda da additional director health Dr. Syam Sundar CMO Bishnupur Dr. H Babysan amadi Nachok Jilla Parishad ki member TH Dilip na singba miyoi singdu saruk yaki CMO Babysan na Health Center asida Dr. Singh ningthina leiduna miyam gi seba tawgani asa singna government na piriba health ki khudong chaba sing miyam da mapung phana yehona bo hotna bada thaudang ya biu haiki Dr. Ibo Halbina khoijuman dagi kwaksify taba lambi PMJSY da lupa crorani yauki adubu tendering tawbada contractor na lupa lakh nifu tarukta sugani haina contract paisin khraga suba ngamdabadagi MLA na thingbani haina lalna sandokliba si thajabiganu Khoizuman Primary School, Junior High School da onkhat nabo hotna bada khulna lampi dabadagi onkhat payadana leidi masida natana semgat sagat bagi atai thabak singsu rajniti ge akhuba mityeng da lanna pau sandoktona thingziliba si tawbiganu haiki sumba mayam sina lawu bumuk sang mani moi thammangam da loji kwejen chele upai leitamni MLA ne thingena tana ID badam thoga le masi prajana haibiu kanano ID masai sida thabak lobi misi kanano tibiu prajana ai tigara lu kawi lakti Tiga-tiga nak tapi macam tiga mal lawan itu ni na, sakpatri kampung lawan ni na. Ada itu waktu tinggal di Haiti,
मरमदे एगी केंद्र दा ऑर्डर थो कमाई तंग थिंगे दन अमना बु सुरसो अमना बु सुरसो तबक तु फजन सुबियो मतम चाना उबियो रेनी सीजन नोंजि नोंग चुद्रिंगे मारक सैचे तबक सी फजन सुबियो सी Disaster Management Act 2005 asi amuka hanana hongnana yengsinba mathau tabaga loinana disaster makhal kaya thorakpada ngakthokpa ngamnaba act asi semdokadabani haina Imphal Declaration na warep laukre tha asigi mapandagi hongna Manipur University gi court hall da chatharakiba numit humni gi earthquake and landslide in the vulnerable zones in Manipur, Meghalaya, Nagaland and Mizoram haiba asida pangthokiba international workshop asigi ngasi loisinba numita saruk yakiba expert kayana declaration asi lauthokibani Center for Study of Social Exclusion and Inclusive Policy CSSEIB Manipur University na National Institute of Disaster Management Delhi Disaster Research Program JNU Delhi amadi Relief and Disaster Management Government of Manipur ga khusamnaduna workshop asi pangthokibani Hairiba international workshop asina makhata na state disaster management authorities singna yuhar haganba mafam sing asida awareness program kaya pangthokpa mathautai haiduna declaration lauki punna declaration manga laubagi manungda Manipur ga yamna chunaba declaration ama oina yuhar harakpa natraga disaster ama thorakpada mafam aduda rescue operation changbada communication asi yamna maru oiba ama oiri haina international workshop asigi coordinator oiriba loinana Center for Study of Social Exclusion and Inclusive Policy MU gi Professor TX Bharat Singhana Istv News da phongdoraki Declaration is the policy. Akogi road connectivity si masi phagalan gada bani accessibility masai gi disaster thokum matamda rescue team sing na affected people sing so the yokshan mangam na ba masai kana doctor sing ambulance sing sang bayana ba road connectivity lambi sing wa damni communication gi facilities len gada bani lagi lane use system sing da su akogi lam season na bai mong u yan thatpa adagi much like thokpa sumayam tawdana ba kana ba mong da season han ba asumaina sigi maram dani sida hum suba declaration haije mas yamna maru oiba yamna khogi chana ba khogi kana lamdam sam chana ba declaration haije nai BJP ki manungda Manipur gi oina party ki president hapagi irang leite masidi center dagi hablakadabani haina BJP ki MLA KH Joy Kisan na Istv News ta phongdorakli Assam amasung West Bengal gi general election da BJP na majority phangduna sarkar paigani haibagi chawna thajabalei masida left party singi achauba thaudang lei haujik lakliba awonba asi congress manungda chaitheng piba haurakpana congress ki oina charangna ba thokpani haiki ki pandamdi BJP sina Manipur go ge sarkar se parak pa BJP chawkhatna ba khona baduni congress ki oibe internal infighting leibada BJP na chawkhalak badagi union government si BJP na parak badagi oibo oidaba wafam do makhoi gi oibo wafam ne aduna congress ki wafam da khoina thaudong na khaluba leite makhoi di mathanda control dogada party na na makhoi da thoidong na yam concern oidra hai tare hoji BJP president ge damo mai lega BJP ki president matang dari center leadership na lecture gada bani akoi di lobby tawraga satnaba party na te sidi and whoever is the president I will be loyal to him kanana lakning balaksono akoi di BJP ki my party is the first priority I di BJP party sina ai ahan priority ne duna akoi central leadership na khalakpa president do he will be my president adu di makhoi gi remain ai isa gi side gi kanagum phom mata da aina ai percent happy una da kan taw ha kaim bol laite madu di kanagum bai wakhalo ne adu di media amagi report amana hare puti magi wakhalo ne su comment taw ningai laite adu ai gi isa gi phom da gi Sri Ram Madhuri Pulapar anybody da akoi project taw ha phom ma laite leisu leiroi BJP gumba party amada ai isa oijage ha phom je chatna di haita Singju yokhatpa lupna sinduna tha sigi ahumdagi tathaba haurakiba ahanba Manipuri Singju Festival 2016 gi ngarang numit nipani sanba numita festival asibu yengba lakiba miyoi lising ani rongi mathakta henkre Singju yokhatpa lupna sinduna hauzik Nungsikol Park Chanada chathariba festival asi lakliba April 13 da loisilagani festival asida nongmagi mi lakpagi masing hengalakli Singju gi tongan ba machal kaya yawba stall sing amadi tongan ba potlam sing utpa amadi yoliba stall kaya na lakliba miyam gi pukning sing sinba ngamalli ngasi su miyoi lising kaya na festival asibu mityeng taba laknari si phawbada haiba festival asta tongan ba lamdam Assam dagi Delhi dagi Tripura dagi yauna tongan ba state sing dagi adagi khoi laiba visitor je hoje phawbada mi lising kun ga manga mukna hoje pada participant tawre
ꯁꯤꯡꯖꯨ ꯌꯣꯛꯈꯠꯄꯂꯨꯝꯅ ꯁꯤꯜꯂꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯂꯝꯗꯝꯁꯤꯒꯤ ꯅꯥꯠ ꯁꯛꯇꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯗꯨꯝꯕ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯁꯤꯟꯖꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯃꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝ ꯁꯤꯟꯖꯕꯅꯤ ꯂꯝꯗꯝꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤ Amaramda festival asigi organizing committee ki convener Rakesh na phongdorakpada pangthokliba blood donation da donor tarukna ifi ki amadi hauzik fawbada miyoi listing kunmanga gi mathakta saruk yaba lakre haiki Karnataka gi Bongar Mokida pangthokadoriba Global Cultural Festival da saruk yagadaba Manipur gi farmer yauna Maheroi kuntarukna saruk yaba kangbu ama ngasi Imphal ki Kangladagi MLA Joy Kisan lamthakre masida anauba gyan loksing fangduna hena kanaba fanglakani hairi tina akoi gi hariba sugumba sanskritic kumba hariba asugumba mela asida akoi gi Manipur gi oiba culture gi oiba saktam ski lairiba farmers singi swing singsi masek naina sak phajana taugani Manipur gi culture gi maram Mayang Imphal konsak ta ungkhatnaba thokpadagi police yaungna misam tararom asogapan nangkhre Mayang Imphal konsak amadi Mayang Imphal bazar da curfew thamkhre Mijeng tabir punampo amuka hana khurumjari